Basoki Matangda Kakchingda tha ahum Chupna Chattharakpa workshop Loishinkhre. I am Academy of Culture Kakching Turer Wangma Ningthau Paring Sinduna Nupi Bashaki Matangda Kakchingda tha ahum Chupna Chattaduna lakiba workshop among asi Loishinbaga loinana workshop asiki production oina puthokpa Nupi Bashok sakpagi thoromama Kakching Turer Wangma mandopta pangthokre. Chief Minister gi artist singi tengbang CMAT 2025-2026 scheme gi makhada Manipur government ki art and culture department ki Sel gi tengbang ga loinana haukiba me gi tarik kun mari dagi thahum Chattharakpa workshop adu loisinba amadi workshop asigi production oina puthokpa Nupi Bashok utpagi thorom aduda Divisional Forest Officer Chandel Dr. Naure Munal Metei na atoi mitungren Kakching Municipal Council Ward number 4 gi caretaker councilor Pukrambam Sanahal Devi na thorom mapu Rabi Jewelry Kakching gi mapu mayang langbam Rabi IM Academy of Culture gi president oidiba ZEO Kakching gi hanigi deputy inspector of school Moirang Tem Ras Mohon amadi retired teacher M Athoina ikai kumnaba mitung sing oina sarukyaki thoromaduga mari leinana athoiba mitungden gi warol piraduna Dr. Naure Munal Metei na fongdo kibada Piklaba iramdam asi manipur asi malemda sport amadi lamdam asigi top culture na masak taklibani amaromda lamdam asida sports ki lamdadi mateng pangbina balup association amadi academy kya leire adubu culture gidi masing yamna watli haibigai taseng na hauze ekoina pokpodegi siba phawba pangthok liba thabak thorom singi manungda culture oiriba punge binaba isei satpinaba phawba fangdaba yarakle masina taklibasi aikoi gi culture asi sitharaklabani haibada haiman bathokloi maramaduna aikoi miyoi bana hotnarabadi ngamdaba leitabani lamdam asigi miyamna culture bu yoktuna thamnaba hotnabada mathau tare pikliba angang singbu culture gi mari leinaba hiramda puning thogat pisi IM Academy of Culture na hotnariba sidasu aikoi puning thogatchi angamba mateng pangsi hainasu fongdoki workshop adu pangthokpagi matangda IM Academy of Culture Kakching gi secretary Moirang Tem Premina nungi oiba warol fongdokibaga loinana tungda workshop adu da saruk yakiba singna Nupi Bashok isai sakhi Bashok isai adu IM Academy of Culture Kakching gi secretary Moirang Tem Premina takpi tambi bani hairi China already had a young people, who give a